Pakistan ki National Institute of Health na lising ani kun manga gi Ahanba Bril Poliovirus Type 1 Thengnare haina phongdokre. National Institute of Health official amana sagolse numita Regional Reference Laboratory for Polio Eradication na naba imsakaisa numita Thengnare haina report tawraki. Laboratorian na haki laibak asigi kha nongchup thangba saruk Khyber Pakhtunkhwa province ki Dera Ismail Khan district ta case adu thengnaki. Mafam adu lising ani kun marida polio case tara mathoi thengnakhiba mafam ni hairi. Mamang sahida Pakistan da polio case punna Humputara kumdoi Balochistan province ta kunga taret Khyber Pakhtunkhwa province tage kunganithoi Sindh province tage kunganithoi amasung Punjab province amasung laibak asigi konung Islamabad tage case amamam thengnaki hairi. Pakistan da polio program na mamang chehida vaccination drive makha chathaduna sahi mangagi makha da leiba angang singda polio drop sing pithaki. Government na lising ani kun mangagi mathangi thada ahanba nationwide polio vaccination campaign chathanaba thorang sing su tauri haire.